Chesam Abdul Kadir Meehat Chennaba Shing, Logi Oiba Chap Chaba Cheirak Pigadabani HAINA, Federation of Civil Society Organization Focs na LEINABA Singda TAKSHILLAKLI, Focs ki Information and Public Relations Secretary Neris Mangang na Thadorokpa Gerald Amanahai, Paubitek Mayay Laikai Dike Chesam Abdul Kadir, Wakal Mima Nadraba Miyoini, Mahal Chinglaningai Oiba Moongda Thawayaw Draba Hakchang Oina Pangkibaga Mari Leinana, Nisieduda Chennaba Shing Cheirak Pigadabani, Maraleba Shing Cheirak Pinaba Changsilakpa Khongjang Khudingmakda Focs na Mapungfana Sawatkani, Misiasigi Matangda Atubada Mari Leinaba Singna Achumba Wayal, Fanghangadabani Loinana, Laikidrabagi Imung Manungna Thingna Huriba Awabada Focs na Sarukyadi, Laikidrabagi Imung Manungda Lengak Lamatik Chaba Compensation so Pifam Thoi. Lamdamasigi Luraba Fibam Marak Asida, Tokriba Todok Asina, Kanglo Furup Naiba Wakalunda, Seranana, Chat Kidanaba, Mari Leinaba Singna, Texan Bagitangai for the Balay, Miam Nasu, Todok Asigi Achumba Wile, Fanghanaba, Hotnabagi Mahuta, Kaminal Oiba Wakalun Kaya social media da Sandurakloy the Bene, Yalhunga Digi Kundamina Raklaba, Aikoi Masal Gimarakta, Wakal Tamina State Asigi Apun Bagi Saktamda, Kairakataba Wafam Sing, Tamloy the Bani Hainasu, Gerald Asna Makatana, from directly.